Connect News Media Tabiriba Singbu Taramna Okchari. Meiteisingna somda yaosang kumhei sports pangthokli aduga Churachandpur da Kukising makhoigi marakta fight tounari. Yaosangi isingi balloon thomnabagum makhoi masen lambida nungna thomnari. Makhoi masen gi fight asi aduki matikan khibana curfew thamba taki loinana aso open kaya yaunaki. Police na hai Kuki dominated Churachandpur district ta Hmar organization gi leader gi masak khangdaba misingna phuramba matungda curfew thamki. Masigi matungda Hmar singna chauna protest tauki. Makhoi masen gi marakta muknaba asi matamaduda hauki madudi Hmar inpui General Secretary Richard Hmar gi gari two-wheeler amada thengjin gadaurami. Thengdi thengjin khide. Masigi maramdagi sorokta marai yenaki. Adudagi watho asi hengalaktuna miyoi kharagi group amana Hmar tribe singi top decision making body amagi leader bu phuki. Hmar inpui General Secretary mahaki yumda chatpada miyoi kharana phaki. Mahaki mamita maikhum khumjinki amadi Jenhang lamkada leiba VK Montessori School campus ta mahak masana masak taklaba fawbada makhatana phuki. Hmar inpui General Secretary Richard Hmar yamna thokpa amadi sokpadagi leyengli. Richard Hmar bu phukiba matung khudakta tholakpa Hmar inpui gi statement da wafam sing asi hairi. Hmar inpui gi statement asida hai Richard pu phuram basingna March 13 ki ayuk pung 10 fawbada Hmar inpui gi office ta langnana ba haiki. Hariba matam asi haukraba fawbada Richard pu phuram ba misingna laktrabada Churachandpur da chauna protest tawba hauki. Amadi Hmar community gi miyoi cha kayana sorokta thoraktuna slogan lawba amadi nungna thomba hauki. Phibam asi hengalakpa yaba ubada official singna Indian Civil Defence Code 2023 ki section 163 ki matung inna curfew thamki amadi situation asibu control taunanaba security force sing kauki. Churachandpur da leiba source ki matung inna Zomi community ki mayokta Hmar amadi Kuki community ki apunba crowd sing ki marakta phunaba amadi nung langnaki. Mafam asidagi phangba visual da protesters singna mobile tower da theliba Zomi community ki firal lauthaduna makhada langtharakpa uri. Aduga makhada leiriba singna khubak khuduna nungaiba phongdoknari. Thaudo asida Thadau Student Association General Headquarter na thokpa statement amada hai nan naga tribe singi tongan tongan ba group sing maruaina Churachandpur da Kuki, Kuki Jo, Hmar amadi Zomi group sing marakta thokliba tension asida mahak nungnang ba phongdokli. Thadau Student Association General Headquarter na hai aikhoina mari lenaba group sing haibadi Kuki, Kuki Jo, Hmar amadi Zomi da request tauri madudi yegnaba oibagi mahutta wari sanabada priority pifam thoi. Government amadi civil society organization sing dasu achumba misang mikhai yaudaba amadi amana amabu respect ki wakhalonda santi thamnana ba honaminasi haina Thadau Student Association na hairi. Masiga loinana Churachandpur District Commissioner Dharun Kumar na statement amada community ki leader sing da amatta oina santi oina wari sanana ba appeal tauki. Dharun Kumar na hai violence amadi unrest na solution porokpa ngamloi. Peaceful decision amadi dialogue ki matengna common ground ama thibada aikhoi pumbagi kanaba oigani. Mahangna hai masigi mataida residents pumbabu maru oiba matam asida peace oina amadi balance oina lainanaba appeal tauri. Loinana tension thokpa yaba verify tawdaba information sing amadi rumor sing sandoktanaba amadi maduda thajadanaba su appeal tauki. Asumna state asida mai hauring cherak asida Kukisingna achakpa maida Ghee Heijinba honari amadi state asida thamliba president rule busu karemnari. Central force singna thaudo asibu laksan bagi mahutta yengduna leiri. Aduga central government na makhoibu nanthaduna thamli. Aduga Churachandpur da thokliba tension asi Kukisingi marakta Supremacy gi lan gi mahini. Kukisingna makhoigi Supremacy gi lan gi damak apikpa tribe singbu namthaduna thamli. Hojik apikpa tribe sing masagi position gi damak amuk hanna khanthaba natraga achoba tribe sing gi khubam nungda leiba haibasi makhoi masagi nakta lei. Video sidang asigi di matang asoi fawbadang thagasari.